Akasbani Imphal Moirangthem Ibehaibi pau pajari ahanbada maruoiba pau. Maharaj Gambhir Singh Laikhidabagi Chama Marphumapan Suba Ningsing Thauram Langthabalda Leiba Maharajgi Memorial Complex da Pangthokli 13 Suba Pravasi Bharatiya Divas Pradhan Mantri Narendra Modi na ngasi Madhya Pradesh ki Indore da hongnabi matung ina haudoklagani G20 Financial Inclusion Indicator singi Working Group ki ahanba mifam ngasidagi Kolkata da hauragani amasung Pradhan Mantri National Apprenticeship Mela Leibak asigi Jila Chani Nifuni da ngasidagi pangthoklagani. Maharaj Gambhir Singh Laikhidabagi Chama Marphumapan Suba Ningsing Thauram Langthabalda Leiba Maharaj asigi Memorial Complex da ngasi pangthokli Raiji Art and Culture Department gi State Archaeology na sinduna pangthokpa thauram asida Mukhya Mantri Nongthoma Biren Singh amasung Manipur gi ningthau amadi Rajya Sabha gi MP Maharaj Leisemba Sanajawba saruk yari thauram aduda saruk yakhiba Maharaj Gambhir Singh gi mafamda leikatuna ikai khunab utbaga loinana Manipur Rifles ki contingent amaga loinana last post khongduna guard of honor pikhi Image of Manipur gi Tisingani Konithoi Kolumdagi Sahi Mana Matum Yantopagi Thauram Ama Kumal Lampak Youth Hostel Conference Hall da Pangthokli Thauramasi Maharaj Gambhir Singh Laikhidabagi Chama Marphumapan Suba Ningsing Numitka Mari Lenana Pangthokpani Komsi Sahi gi Oina Image of Manipur gi Lifetime Achievement Award Sangit Natak Award Leima Popam Lakpati Singh amasung State Kala Award Maitai Isai gi Guru Thongang Gose Mitai da Pikre Khangalaba Mioi Mangadasu Image of Manipur Star Award Khuchinakre Iningthau Jinglen Nongdren Khomba Laikhidabagi Chama Marphumapan Suba Thauranga Mari Leinana United People's Fund UPF Manipur na sinduna National Reconciliation Day Singani Kolumdoi Imphal gi Manipur Dramatic Union da pangthokli Thauram asida Iningthau Jinglen Nongdren Khomba gi mafamda lei katuna ikai khumnabaga loinana akhang ai kayana Nongdren Khomba gi maramda wa ngangli Meghalaya Mukhya Mantri Conrad Samana Hairi Sarkarna Ngangkhaigi Wathok Athuba Matamda Loisinaba Hotnaragani Mukro Thawdokki Matangda Mahakna Hai Thawdok adugi tungda tongan ba mioi kyaga wari sanabadagi kanaba kya phangle Assam amasung Meghalaya yanaba warol ama sahi tongnakhibadagi Ngangkhaigi Matangda chai enaba leiramba adu Athuba Matamda Loisinaba Hotnari Kendra ki Fisheries Animal Husbandry amasung Dairy Mantri Parushotam Rupala ngasi Southwest Garo Jilada Zatkani Siri Rupala na Kendra gi Mantri oiraba tungda ngangkhaigamdam asida chatpa handake sina ahanbani Namit humni gi Garo Hills ki khongchat asida Kendra Sarkarna South West Garo Hills da paikhatliba tongan ba flagship scheme sing mifam pangthoktuna yengsingani nupi singi self help group dairy farmer amasung fisheries gi entrepreneur singa hayang mifam pangthokani madugi tungda Sri Rupalana Bangladesh ki ngangkhai paringda leiriba hatsingda chatuna mafam adugi tongan ba kanglupsu hakthengnana wari isanagani Taratare Suba Pravasi Bharatiya Divas Pradhan Mantri Narendra Modi na ngasi Madhya Pradesh ki Indore da hongnabi matung ina haudoklagani Numit humni chathagadaba thauram asigi ngarang ahoba numita Kendra gi Information amasung Broadcasting Mantri Anurag Singh Thakur na Indore da Youth Pravasi Bharatiya Divas Conference haudoki Thauram aduda Mantri na hai Malengi tongan ba mafamda Bharat Majasing khundaduna leikhrabachu amata oibagi wakhalonda mafam amata da arapa anakpa thiduna punsinbagi wakhalon Bharat Majasing da yauri Tongan ba mafam singda leiriba Bharat ki naha singda top magun ama lei masina maram oiduna makoina leiruba mafam sing aduda makoigi manglan sing adu mangphauna hali Thauram aduda Mukhya Mantri Shivraj Singh Chauhan na saruk yaraduna hai Madhya Pradesh da leiriba tongan ba sector singda sel thadhanaba amasung thabak pinaba makhatana hotnakhigani ngarang ahoba numita role of diaspora youth in innovation and new technologies haibi hiramda khana neinabagi thauram amachu pangthokhi Loisinbagi Thauramda Rashtrapati Draupadi Murmu saruk yagani amasung Pravasi Bharatiya Sanman Khusinagani Komsi Sahi mifam asigi thimdi Amrit Kalgi Matamda Leibak asigi Chakot Thaurangi damak mapang oiba yaba miramda leiriba Bharat Majasing haibasini Tabiriba pawase Akasbani Imphal dagini G20 Financial Inclusion Indicator singi Working Group ki ahanba mifam ngasidagi Kolkata da hauragani mifam asida United Nations World Bank amasung International Monetary Fund yauna sadasya leibak singi mihusing bardan tokhiba leibak sing amadi organization singi mihusing mifam asida saruk yagani
फाइनान्स मंत्रालय फाइनेंशियल अफेयर्स विभाग के एडवाइजर चंचल सरकार हाई मिफम असिदा फाइनेंशियल इंक्लूजन की डिजिटल पब्लिक इंफ्रास्ट्रक्चर की मतंग दा खनगनी खननेनबगी थौरम असि पैनल अनि खाइदोक्तुना फाइनेंशियल एक्सपर्ट सिंगा वा खनगनी केंद्र की हक्सेल अमसुंग याइफयुंबाल मंत्री मनसुख मंडावियान हाइरी एम्स इंस्टीट्यूट असि मालेंगी थाकता पुकटबगी तंगाई फदबत लेरे सेंट्रल इंस्टीट्यूट बॉडी ऑफ ऑल न्यू एम्स की भुवनेश्वर पांगथोप तरुक सुबा मिफम दा वा ngang मंत्री हाई मसा मवु अमसुंग हक्सेलगी फिबम फगतनबगीदमक मतंगदा एम्स ना लेबाक असिगी ओइना मरुइबा थौदांग लौरी डॉक्टर मंडाबियान हाई क्लिनिकल केयर अमदी मेडिकल एजुकेशन बु अवांग थाकता पुखतपग लोइनना एम्स असि हेना फगतननबा होनगदबनी अखोई पाउमिन हाई मिफम अदुगी तुंगदा मंत्रीना भुवनेश्वर की जना औषधि केंद्र चटकी मदुदा मंत्रीना हाई लेबाक असिगी ओइना हौजिक फावदा जना औषधि स्टोर लिसिंग मापन हेना लिंखतुना थबक तौरी मसी प्रधानमंत्री नरेंद्र मोदी की लुचिंग मखादा लेबाक असिगी मियामदा मगुन लेबा हिदाक लांथक्सिंग फंगनबगी पांदमदा पाइखतपनी प्रधानमंत्री नेशनल अप्रेंटिसशिप मेला लेबाक असिगी जिला सनिनी पुनितोरंगासी पांगथोकली स्किल डेवलपमेंट अमसुंग एंटरप्रेन्योरशिप मंत्रालय हाई मेला असिदा यावनबगीदमक मफम मफंगी ओइबा कारबार वालासिंग कंपनीसिंग अमसुंग ऑर्गेनाइजेशनसिंग बार्टन तौखरे मेला असिदा क्लास 5 तगी क्लास 12 फावबगी माइरोसिंग अमदी स्किल ट्रेनिंग सर्टिफिकेट नत्रगा ITI डिप्लोमा पाइरबसिंग अमदी ग्रेजुएटसिंगना सरुक यागदौरी केंद्र की इन्फॉर्मेशन अमसुंग ब्रॉडकास्टिंग मंत्री अनुराग सिंह ठाकुर ngasi राजस्थान दा चटकनी महाकना चित्तौगढ़ दा स्टेडियम सानबगी जत्रा हुनगनी अमसुंग उदयपुर की यूनिवर्सिटी स्टेडियम संगागनी ngasi नुथेल पाली जिला की रोता चथरक पतरानी पांचुबा नेशनल स्काउट्स अमसुंग गाइड्स जम्बुरे लोइसिनबगी थोरमदा सरुक यागनी सरकार ना हाइरी लेबाक सिनबा थुंगना चथरिबा वैक्सीन कापगी खोंजंग दा हौजिक फावदा लेबाक असिगी ओइना वैक्सीन डोज कोटी 200 लाख तराउंदा हेना कापख्रे ngaranggi oina vaccine dose lising 59,995 kakhi lebak asigi oina hawjuk phawbada covid ki active case ki masing lising ani samri kulumdai leiri hawkiba pung 13 da miyoi 294 naba phakibagi sang chada 37.9 da leire naba phakiba masing koti mari lak ni phumathoi sukre hawkiba pung 13 asida covid ki anoba case sama humdoi thengnakhi लेबाक असिगी अवांग नोंसुप थंग बसरुक तका हेने इंगबगी फिभम अमा हौजिकसु मायोकनरी पंजाब हरियाणा चंडीगढ़ दिल्ली राजस्थान हिमाचल प्रदेश अमसुंग उत्तराखंड सेल्सियस डिग्री अमा दशमिक मापन की चांग द लेदुना मियाम की मौसा की पुंसी द चाउन अकाइब थोकले मेड डिपार्टमेंट की पाउ मतुंग इना अवांग भारत द अयुक की मतमदा लेसिल कोंगना थाबदगी मियाम अवाब कया मायोकनरी फिभम असि लाकदबा नमित खरनी दसु अहोंब लेरोय हाइरी लेसिल कोंगना थाबना मरम ओइदुना ngarang mafam aduda chen barel gari nipuni thoi matam thengthana chen ki marak asida ka hen ingba asigi yenglaga teli sarkar na private school sing tha asigi 15 phawa suti thadokre lebaki konungda leiba private school sing gi winter vacation gi matam asi ngarang loi ki baga loinana ngasidagi mohana school sing hangnana ba thorang tawrambani सरकार ना डेवलपमेंट ऑफ नॉर्थ ईस्ट रीजन की सेंफम हेंगननबा थौरांग तौरी डोनर मंत्रालय हाई हौकिबे सही मरी असिदा मंत्रालय सिगी मखादा तोंगान तोंगान बस किंग गिदमक रुपा कोटी लिसिंग तरेट जंगा हेना चादिंग तौखी मंत्रालय सिन हाई लाकतोरिबा लिसिंग अनि कुनमंगा कुनतरु फावबगी सही मरी ओइना रुपा कोटी 35 लाख मरफुनिथई सेंफंगी अयाबसु फंगलगनी अवांग नोपक लमदंगी इंफ्रास्ट्रक्चर अमदी लंबी थोंग सेंगतपा लोमदा अहेनबा मियंग संगलगनी अरोइबदा मरुइबा पाव अमो महाराज गंभीर सिंह लेखिदबगी चामा मरफु मापन सुबा निंसिंग थौरम लंगथबादा लेबा महाराज की मेमोरियल कॉम्प्लेक्स पांगथोकली 13 सुबा प्रवासी भारतीय दिवस प्रधानमंत्री नरेंद्र मोदी ngasi मध्य प्रदेश की इंदौर हौनबी मतुंगिना हौदोकलगनी G20 फाइनेंशियल इंक्लूजन इंडिकेटर सिंगे वर्किंग ग्रुप की अहानबा मिफम ngasi कोलकाता दा हौरगनी अमसुंग प्रधानमंत्री नेशनल अप्रेंटिसशिप मेला लेबा asi जिला चनिनी फुनितोय दा ngasi दगी पांगथोकलगनी पाउलोइजरे